Ma'am, good morning. Hey, hujiki kino to live tha ba to network ya gidra. Lo kino ge aina live tha jagi tori ba pot si yamna maru oi ba amani. Live si yamna tha ba gi kana ba or kana da ba na side ma thamraga aina hujik live thari sina kana rani khala kanda miyam gi tamakta khallaga live si thajarak pane. Sigum ba yamna maru oi ba pot si live tha ba si amrom da soi ga dana pakhatte. Asi aina tawriba live sidi Manipur kannabagidamagta kukumina leptalaitana changsalaiba masiga iroinana lagliba tang 13 thangja numitki ayuk pung 10 taba matamdagi titim lampaktagi horaga thau lampak phauba khongchat Manipur kanba khongchat haina mingthonba asi kukumina chawna pangthokadori hairiba khongchat asida Manipur gi miyamna amatta oiba phirep amatta oiba khulawga loinana wakhalon chap manari akoi je apunba ama sat leiri haibado utnanabagidamagta akoi Manipur miyamna saruk yaminasi hairiba khongchat asi Manipur kanba khongchat asi akoi mapung phansi haiduna ayhaki maikeidagisu nolukna miyamda ningsingjari miyam soidana hairiba date asi notosan view tang 13 ayuki pung 10 tedim ground dagi thau lampak phauba pangthokadabani hairiba khongchat asi miyam sungsoi soidana saruk yaminasi kukumigi khongchat asi siliba asi akoi mapung phanji haiduna ay amkasu hanna miyamda thamjari epaminarasi miyam